ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ PR ꯊꯝꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯃꯇꯥꯡꯗ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯆꯦ ꯂꯧꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ COVID-19ꯒꯤ ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯤꯕꯤ ꯂꯩꯅꯥ ꯑꯁꯤꯁꯨ ꯂꯧꯅꯕꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯆꯝꯕꯧ ꯒꯣꯜꯃꯩ ꯃꯩꯇꯩꯗꯒꯤ ꯈꯨꯠꯂꯥꯏ ꯄꯤꯈꯠꯍꯟꯕꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯇꯛꯊꯣꯛꯄꯅꯤ꯫ ꯑꯦꯜ ꯖꯥꯗꯨꯃꯅꯤ ꯅꯣꯡꯒꯗꯥ ꯑꯃꯗꯤ ꯀꯥꯃꯦꯡ ꯈꯨꯟꯖꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯝꯒꯤ ꯆꯌꯦꯠꯅꯕ ꯂꯩꯕꯗꯒꯤ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯈ꯭ꯔꯦ꯫ ꯀꯝꯕꯥꯏꯟ ꯇꯤꯝꯅ ꯀꯨꯀꯤꯅ ꯁꯥꯕ ꯕꯪꯀꯔꯁꯤꯡ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯂꯩꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯁꯥꯟꯇꯤꯕꯂꯥ ꯃꯥꯔꯆ 9ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯅꯕ ꯑꯃꯤꯠ ꯁꯥꯍꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯥꯔꯆ 9ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯅꯕ ꯑꯃꯤꯠ ꯁꯥꯍꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯗ ꯈꯪꯍꯟꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯉꯁꯤ ꯐꯥꯎꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯕ ꯉꯝꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯊꯥ ꯑꯁꯤꯒꯤ 9ꯗꯒꯤ ꯃꯄꯨꯡ ꯐꯥꯅ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯅꯕ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯉꯁꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯗ ꯑꯀꯟꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯈ꯭ꯔꯦ꯫ ꯑꯖꯌ ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯣꯏꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡ ꯑꯗꯨꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ, ꯗꯤꯔꯦꯛꯇꯔ ꯏꯟꯇꯦꯂꯤꯖꯦꯟꯁ ꯕ꯭ꯌꯨꯔꯣ, ꯗꯤꯄ꯭ꯌꯨꯇꯤ ꯆꯤꯐ ꯑꯣꯐ ꯑꯥꯔꯃꯤ ꯁ꯭ꯇꯥꯐ, ꯏꯁꯇꯔꯟ ꯀꯃꯥꯟꯗꯒꯤ ꯑꯥꯔꯃꯤ ꯀꯃꯥꯟꯗꯔ, BSFꯀꯤ DC, CRPF, ꯑꯁꯥꯝ ꯔꯥꯏꯐꯜꯁ, ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯚꯜꯂꯥ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡ, ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ DGP ꯔꯥꯖꯤꯕ ꯁꯤꯡ ꯌꯥꯎꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯁꯤꯅꯤꯌꯔ ꯑꯣꯐꯤꯁꯔꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯗ PM ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯤꯄꯨꯔꯗ ꯃꯄꯨꯡ ꯐꯥꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯍꯜꯂꯒꯅꯤ, ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯊꯧ ꯇꯥꯕ ꯇꯦꯡꯕꯥꯡ ꯈꯨꯗꯤꯡꯃꯛꯁꯨ ꯄꯤꯔꯒꯅꯤ꯫ ꯊꯥ ꯑꯁꯤꯒꯤ 9ꯗꯒꯤ ꯍꯧꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡꯗ ꯈꯪꯍꯟꯈꯤ꯫ ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯕꯣꯔꯗꯔꯒꯤ ꯁꯔꯨꯛꯇ ꯍꯧꯖꯤꯛ ꯈꯥꯔꯤꯕ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯃꯁꯤꯗ ꯑꯌꯦꯠꯄ ꯑꯄꯟꯕ ꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯆꯞ ꯆꯥꯅ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯔꯤꯚ꯭ꯌꯨ ꯃꯤꯇꯤꯡ ꯑꯗꯨꯗ ꯃꯃꯥꯡ ꯊꯥ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯥꯏꯟ ꯀꯥꯏꯅ ꯄꯥꯏꯔꯤꯕ ꯑꯃꯗꯤ ꯄꯨꯂꯤꯁ, ꯑꯥꯔꯃꯤꯗꯒꯤ ꯂꯨꯠ ꯇꯧꯈꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯂꯩꯉꯥꯛꯅ ꯁꯔꯦꯟꯗꯔ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯍꯥꯟ ꯍꯥꯟꯕꯅꯤ꯫ COVID-19 ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯤꯕꯤ ꯂꯩꯅꯥ ꯑꯁꯤꯁꯨ ꯂꯧꯅꯕꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯆꯝꯕꯧ ꯒꯣꯜꯃꯩ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯤꯅꯤꯠ 2 ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ 3 ꯇꯤꯕꯤ ꯂꯩꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯔꯤ ꯍꯥꯏꯅ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯃꯅꯤꯄꯨꯔꯒꯤ ꯗꯤꯔꯦꯛꯇꯔ ꯗꯣꯛꯇꯔ ꯆꯝꯕꯧ ꯒꯣꯜꯃꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯏꯗꯤꯇꯔꯁ ꯒꯤꯜꯗ ꯃꯅꯤꯄꯨꯔꯅ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯍꯦꯜꯊ ꯁꯣꯁꯥꯏꯇꯤ ꯅꯦꯁꯅꯦꯜ ꯍꯦꯜꯊ ꯃꯤꯁꯟ ꯃꯅꯤꯄꯨꯔꯒ ꯈꯨꯠꯁꯝꯅꯗꯨꯅ 100 Days ꯇꯤꯕꯤ ꯏꯂꯤꯃꯤꯅꯦꯁꯟ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯃꯤꯗꯤꯌꯥ ꯋꯔꯛꯁꯣꯞ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ DIPRꯒꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯑꯝꯖꯨꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯤꯖꯩ ꯀꯛꯆꯤꯡ ꯇꯥꯕꯝ ꯑꯃꯗꯤ EGMꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯈꯣꯒꯦꯟꯗ꯭ꯔ ꯈꯣꯝꯗ꯭ꯔꯥꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯇꯤꯕꯤ ꯂꯩꯅꯥꯅ ꯏꯟꯗꯤꯌꯥꯗꯒꯤ ꯏꯪ 2015 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯨꯠꯊꯠꯅꯕ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯃꯅꯤꯄꯨꯔꯒꯤ ꯗꯤꯔꯦꯛꯇꯔ ꯆꯝꯕꯧ ꯒꯣꯜꯃꯩꯅ ꯂꯨꯆꯤꯡꯗꯨꯅ ꯃꯤꯌꯥꯝ ꯄꯨꯟꯅ ꯋꯥꯁꯛꯄꯒꯤ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯗꯤꯔꯦꯛꯇꯔꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ COVID-19 ꯃꯇꯝꯗ ꯃꯤꯌꯥꯝꯅ ꯆꯦꯛꯁꯤꯟꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯤꯕꯤ ꯂꯩꯅꯥ ꯑꯁꯤꯁꯨ ꯃꯤꯑꯣꯏ ꯑꯃꯗꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯂꯧꯅꯕꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ꯫ ꯇꯤꯕꯤ ꯂꯩꯅꯥ ꯃꯇꯧ ꯀꯔꯝꯅ ꯁꯟꯗꯣꯛꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡꯗ ꯂꯥꯛꯄ ꯑꯍꯣꯡꯕꯁꯤꯡ ꯇꯤꯕꯤ ꯀꯔꯝꯅ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯗ ꯃꯤꯗꯤꯌꯥꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ꯫ ꯃꯤꯑꯣꯏ ꯑꯃꯅ ꯆꯌꯣꯜ ꯑꯃꯗꯒꯤ ꯇꯥꯗꯅ ꯂꯣꯛ ꯈꯨꯕ ꯑꯃꯗꯤ ꯂꯥꯏꯍꯧ ꯍꯧꯕ ꯇꯥꯔꯕꯗꯤ ꯇꯦꯁꯠꯇꯧꯊꯣꯛꯄꯤꯌꯨ꯫ ꯇꯤꯕꯤ ꯂꯩꯅꯥ ꯑꯁꯤ ꯊꯥ 6ꯀꯤ ꯍꯤꯗꯥꯛ ꯆꯥꯔꯕꯗꯤ ꯃꯄꯨꯡ ꯐꯥꯅ ꯐꯍꯟꯕ ꯉꯝꯃꯤ꯫ ꯇꯤꯕꯤ ꯂꯩꯅꯥ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯁꯦꯟꯃꯤꯠꯂꯣꯟ ꯐꯠꯇꯕ ꯑꯃꯗꯤ ꯂꯥꯏꯔꯕ ꯄꯟꯈꯩꯒꯤ ꯏꯃꯨꯡꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗꯒꯤ ꯍꯧꯔꯛꯄꯅ ꯑꯣꯏꯒꯜꯂꯤ꯫ ꯇꯤꯕꯤꯅ ꯅꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯂꯩꯉꯥꯛꯅ ꯂꯦꯝꯅ ꯍꯤꯗꯥꯛ ꯄꯤꯕꯒꯤ ꯃꯊꯛꯇ ꯃꯆꯤ ꯑꯣꯏꯕ ꯆꯤꯟꯖꯥꯛꯁꯨ ꯄꯤꯔꯤ ꯍꯥꯏꯈꯤ꯫ ꯃꯩꯇꯩꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏ ꯄꯤꯈꯠꯍꯟꯕꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯇꯛꯊꯣꯛꯄꯅꯤ꯫ ꯑꯦꯜ ꯖꯥꯗꯨꯃꯅꯤ ꯇꯝꯄꯥꯛꯇꯒꯤ ꯈꯨꯠꯂꯥꯏ ꯄꯤꯈꯠꯍꯜꯂꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯝꯄꯥꯛꯇ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯂꯕ ꯐꯥꯎꯕꯗ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯗꯅ ꯐ꯭ꯔꯤ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯒꯦꯝ ꯄ꯭ꯂꯦ ꯑꯃ ꯑꯣꯏꯅ ꯊꯧꯑꯣꯡ ꯆꯠꯊꯔꯕ꯭ꯔꯥ? ꯃꯩꯇꯩꯁꯤꯡ ꯈꯨꯠꯂꯥꯏ ꯄꯤꯈꯠꯍꯟꯕꯗꯒꯤ ꯍꯦꯟꯅ ꯂꯨꯔꯤꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯤꯕꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯍꯥꯟꯅ ꯇꯛꯈꯥꯏꯕꯅꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ ꯃꯅꯤꯄꯨꯔ UPF-ꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯦꯜ ꯖꯥꯗꯨꯃꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯩꯇꯩꯒꯤ ꯃꯔꯨ ꯑꯣꯏꯕ ꯊꯧꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯂꯝꯇꯥꯒꯤ ꯁꯔꯣꯏ ꯈꯥꯡꯕꯒꯤ ꯊꯧꯔꯝꯒꯤ ꯃꯅꯨꯡ ꯆꯟꯅ ꯅꯣꯡꯃꯩꯕꯨꯡ ꯋꯤꯃꯦꯟꯁ ꯗꯦꯚꯦꯂꯞꯃꯦꯟꯠ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯀꯣꯂꯣꯏ ꯂꯩꯃ ꯂꯥꯏ ꯀꯃꯤꯇꯤ ꯅꯣꯡꯃꯩꯕꯨꯡ ꯑꯃꯗꯤ UPF-ꯀ ꯈꯨꯠꯁꯝꯅꯔꯒ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯄꯒꯤ ꯊꯧꯔꯝ ꯅꯣꯡꯃꯩꯕꯨꯡꯗ ꯄꯥꯡꯊꯣꯛꯄꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯖꯥꯗꯨꯃꯅꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯈꯠꯂꯛꯅꯕ ꯈꯪꯍꯜꯂꯛꯄꯗꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯅ ꯂꯦꯞꯇꯅ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯈꯠꯄ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯈꯨꯠꯂꯥꯏ ꯄꯤꯈꯠꯂꯛꯄ ꯑꯁꯤ ꯀꯨꯀꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯊꯤꯅ ꯇꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ꯫ ꯃꯩꯇꯩ ꯈꯨꯜꯉꯥꯛꯄꯗꯒꯤ ꯈꯨꯠꯂꯥꯏ ꯂꯧꯈꯠꯄꯗꯒꯤ ꯍꯦꯟꯅ ꯃꯊꯧ ꯇꯥꯔꯤꯕꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯂꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯍꯥꯟꯅ ꯇꯛꯈꯥꯏꯕ ꯑꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ꯫ ꯑꯗꯨꯕꯨ
Masi Central Government amadi Manipur Governor na tawdana leiri. Ngarang magtada Maitai Singda Kongba Maru Laifamlenda layi oiba thoram pangthokpa matamda kuki militants na nongmai kaptharakduna kihan khanghanba maong tadaba wafam kaya law khongduna karem kathainabagi thodok chatharakpa leikre. Masigumba kaya asida India government na tumina yengduna leiba karigumba thabak amata paikhattaba haibasi taraina laude. Chingda free tharaga tampakta leiriba Maitai Singda ot naibagi thabak chatharakliba asi India laingakna atamnana gameplay ama oina chatharabra Manipur asi naikhaiduna loisinaba hotnarabra haiba wafam thorakle. Oiba fibam asida miyam punna wakhal taminaraga kari tawu mathau tai ngasi lamtagi thangja saroi khangbagi thoram pangthokpaga loinana asigumba Manipurgi oiba fibam asigi matangda khana nainabagi mifamsu numit asida ima ibel singa khutsin minaraga pangthokpani haiki. Thoram aduda UPF ki President Nongthombam Rupachandra yauna nongmaibungi ima ibel kayasu saruk yaki. Thokliba irang asina maram oiraga miyamgi punging wakhalgi anaba leibagi chang wangkhalakli santi bala. Hauzik state asida thokliba irang asina maram oiraga miyamda punging wakhalgi anaba leibagi chang wangkhalakli haina Janimski Psychiatric Department ki Head Professor K. Santibala na fongdorakli. Wafam asi Indian Psychiatric Society Manipur State Branch ki kunmanga suba chahigi conference inglisingani kunmanga gi thoramga mari leinana mahak na fongdokhibani. The Future of Psychiatric in the Changing World haiba theme da Janimski Auditorium da pangthokkiba conference aduga mari leinana Professor K. Santibala na hai ngasi pangthokliba conference asigi maru oiba wakhalondi psychiatric ki layeng pathap asi hauzik amadi tungda karamba maongda changsingani haiba asina maru oina pangthokpani. Manipurda natana malemgi oina yengbada punging wakhalgi anabagi chang asi nongmagi hengalakli masi maru oina honglakliba anawba punsi mahing mahosagi khalkai tharakpa amadi mahosagi safusingna pirakpa chaithengna chingmana oigani laina asigi matangda mari leinabasingna kok chungsinaduna angamba thakta hotnaba tangai fade loinana laingak asu laina asi thengnanaba chapchaba policy puthokpa mathau tai pungning wakhalgi laina asi nongmagi hengalakpa asina ngasidi hiram asigi layeng pathap asi karamba maongda chathagani haiba asi khanadaba yadaba ama oirakli. Mahakna makha taraduna hai hauzik lamdam asida thokliba irang asina maram oiraga pungning wakhalgi anabagi chang asi hengalakpa thengnare masigi matangda data sing khomgatpa loiri adubu official oiba data sing asi phongdokpadi leitri official oiba cherol athubada thoklagani haina phongdokhi. Thoram aduda Indian Psychiatric Society Manipur State Branch na piba Lifetime Achievement Award handak chahigi oina lamdam asigi saknaraba Psychiatric Dr. R.K. Laninda lanthokhi. Thoram aduda souvenir amaso fongki ngasigi thoram aduda Janimski Director Professor L. Usarani IPS Manipur State Branch ki President su oiriba Janimski Department of Psychiatry ki Head of Professor K. Santibala Janimski Medical Superintendent Professor K.H. Lokeswar Janimski Department of Psychiatry ki Hanagi Head of Department Professor H. Gyaneswar Sarmana matang sit na Chief Guest President amadi Guest of Honor oina saruk yaki. Ngasigi conference aduda tongan-tongan ba expert singa psychiatric ki honglakliba fibam asida tongan-tongan ba paper sing pathokhi. Combined team na kuki na saba bunker sing thugaikre. Ngasti ayub Kangpopi Police amadi CRPF ki apunba team amana Kangpopi Kuki Village Volunteer sing na saduna leiramba bunker sing thugaikre hairi. Ningsing bayay ngarang Imphal East ki Sagolmang Police Station ki manung chan na leiriba Kongba Maru Laifamlenda kuki sing na chingthaktagi nongmay kapslakpagi thodok thokraba matungda asigubang khongthang asi laukhalakibani. Manipurda PR thamjankraba matungda hauzik oiriba law and order gi matangda Home Minister Amit Shah na chair lawduna mifam pangthokre. Manipurda President Rule PR thamjinkraba matungda hauzik oiriba security ki fibam yengsinnaba ahanba mifam ama Union Home Minister Amit Shah na chair lawduna New Delhi da pangthokre. Mifam asida Manipurgi Governor Ajay Kumar Bhala, Home Secretary Govind Mohan, Intelligence Bureau ki Director Open Kumar Deka amadi atay senior official kaya na saruk yari. Mifam asina Manipurgi hauzik oiriba law and order gi fibam gi matangda tongan-tongan ba agencies sing napikhalakpa reports sing khanaki. Handakta Manipurgi Governor Ajay Kumar Bhala na hauzik Manipurda ain kaina pairiba khutlai sing thengalaknaba matam thakibaga loinana miyamna pirakliba paukhum amadi state asida pamdaba thodok thoktanaba makha taba kari ahenba thabak thoram sing laukhatkadagi haibagi matangda khanaki hairi. Mifam aduda Union Home Minister Amit Shah na lakliba tang 9 dagi Manipurgi lambi pumbada free oina chathangadabani haina pautak pikre amadi chathok chatsinda ayat apan pirakpasingi mathakta akanba action su laukhatnaba khangalakre hairi. Nongada amadi Kameng Khunjau anigi marakta lamgi chayetnaba leibadagi khatna chainaba thokre. Imphal East ki Lamlai Kendra gi manung chana leiriba nongada amadi Kameng Khunjau anigi marakta lamgi chayetnaba leibadagi khatna chainabagi thodok ama thokre. Thodok aduda nakal animaki miyoi khara asok apan nangkhre tungda police ki kangbuna tear gas kaptuna irang lakshinkhre. Thodok adu ngasi ayupung 10 muk tarakpa aduaida Maitai Singgi yamna maru oiba ama oina launariba lamtagi ahanba thangja numit ki saroi khang